Miki Indo Kaubi, Japanese nupi macha amana, masamaki punsi kathoktuna, mioi lak kayagi punsi, kanki, Jessica Cox asi, malem asigi ihan hanba, license armless pilot amani, American actor, John Cazale na, film manga kumbada, film ahumdi, Academy Award for Best Picture fangki, 1962 gi, fight amada, Bruce Lee na, mahaki opponent bu, second taramathoida, maithiba piki. Fact number 1. August 9, 1945 ta Nagasaki da thadakiba Fatman kauba atom bomb asigi ahanba target asi Japanese city Kokura haiba asidani numit asigi ayukta city asi laisil singna pumamamna kupsilami masidagi mission commander aduna secondary target oina Nagasaki asi khankibani. Fact number 2. North America da laiba Yucatan Peninsula asigi Turel Pat natraga stream na singba amata laite yamna sauba peninsula asi Southeast Mexico da lay aduga masi Belize amadi Guatemala ga thangnana lay. Fact number 3. Khwaidagi pikpa continent amadi country amasu oiriba Australia asi sahi khudingi 7 cm awang thangma maikaida chathoi masi Aikoigi malem asida khwaidagi yangna lengba continental landmass amani masi tectonic plate lengbana maram oiraga Asia romda changsilakpani. Fact number 4. Wood frog haina khangnaba hangoigi species ama Alaska da lay makoi sing asi winter season da freeze tawduna lay hairiba matam asida hangoi sing asina sor honba lepi heart beating lepi amadi leng otpa ngamde adubu spring season lakpa matamda hangoi sing asigi masa freeze tawrambadagi saudokhiduna khinglai amadi hanagumna makoi sing asi normal life ta hanjillai. Fact number 5. Miki Indo Kaubi chahi kunmari surabi Japan gi Minami Sanriku da municipal worker oibi nupi macha amana miyamgi punsi kanabagi damak masamaki punsi kathoki thaudo asi 2011 da Japan da thokiba Tohono earthquake amadi tsunami asida emergency broadcast system gi loudspeaker da thaudo asi thokpa hore miyam section view haina hanna laurami mahak tsunami na chenthadi phawba mafam adudagi lengdana broadcast tawduna lairami. Fact number 6. Africa da leiba Lake Nyos haiba apikpa part asina villager 1,300 amadi livestock 3,300 ahing amata da hatkhi thaudo asi part asina ikhang khangaudana carbon dioxide 3 lakh tons thokhanduna 16 miles ki manungda leiba thawai panba khudingma sor phulhanki masi phawbada scientisting na thaudo asi karamna thokibano haibasi khangba ngamdri. Fact number 7. Jessica Cox haibi nupi asi malem asigi ihan hanba license armless pilot amani mahak asi American Taekwondo Association gi manungda ihan hanba pambom animak yaudaba black belt amasuni mahak asi asoiba ama leibadagi pokpada pambom animak yaurakte mahak 2nd February 1983 da United States ki Sierra Vista Arizona da pokhi. Fact number 8. Inland taipan asi aikoigi malem asida khwaidagi mahu kanba snake makhal amani snake makhal asi asuki matik venomous oi madudi masina amuk chikpada chawrakna mioi chama hatpa ngami Indian king cobra ga changdamnabada inland taipan na mioi chani marfumapan hatpa matamda king cobra na mioi tara khakta hatpa ngamgani. Fact number 9. 1981 da Indiana Apple haibadi Ariane passenger payload experiment kauba satellite ama launch tawki masi India gi ahanba indigenous experimental communication satellite amani satellite asi launch tawramdai da bullock cart haibadi sangari amada transport tawrami aduga rocket ki partsing aduna bicycle gi mathakta haptuna purami. Fact number 10. 1187 da France ki ningthau
Philip II amadi England gi ningthau Richard I makhoi animak ahing ama chupna phamung amatada tuminnarami masi country ani gi marakta symbol of unity adu utpa oinani. Fact number 11 American actor John Cazale mahaki mapunsida film manga khakta yaurami mahakna yaukhiba film manga mak Academy Award for Best Picture gi damak nominate tawrami makhoi sing adugi manungda film ahumdi award phangba ngamkhi. John Cazale asi 12 August 1935 ta United States ki Massachusetts ta pokhi aduga 13 March 1978 ta masagi chahi 92 subada New York ta sikhi. Fact number 12 Switzerland gi chap manaba power leiba president tare lei makhoi taret pulaga Federal Council semi makhoi sing asibu chahi mari khudingi parliament na elect tawi chahi khudingi makhoi masel rotate tawnaduna Federal Department tareta control tawi makhoi sing asi tongan ba party singdagi lakpani makhoi sing asigi manungda conservative ani liberals ani socialist ani amasung centrist amani. Fact number 13 Little Mermaid haiba nupa macha asi 1865 ta masagi chahi nipal chubada sikhiba American amani mahakna sidringai numit kharani gi mamangda mahaki asiba macha adu amamba tom amada phumjinba mahaki jai haina mama mapada hairami mahak siraba matungda mahaki mama mapana mahakna hairamba waising adu pangthokpa oina mahaki tom aduda window ama palami mahaki tom si New York ki nongchuk thangba sarukta lei. Fact number 14 Tomato kauba plan ama lei masi cherry tomato plan amani masi gi root sing asi potato ga chap manai plan makhal sing asina tomato amadi potato makhoi ani makki sang yamna puthokpa ngami. Fact number 15 1962 gi fight amada Bruce Lee na 15 punch amadi kick ama khaktada mahaki opponent adubu knockout chalhankhi fight adu 11 seconds khakta matam changkhi. Bruce Lee asi Hong Kong American martial artist actor filmmaker amadi philosopher amasuni. Fact number 16 Tosa haina kauba Japanese dog breed makhal asi cross tawduna tongan ba dog breed makhal taruk puthokre makhoi sing adudi bulldog mastiff Saint Bernard German pointer Great Dane amadi bull terrier asini. Tosa haiba Japanese dog asi country round doida athingba thami